मरुब ई पाउखर मणिपुर टॉप चैनल की मैकेडी मैम थमजगी अहानबदा वर्ल्ड वाटर डे मियोय मरी खुदिंगी अमदी थकनबा अफब इसिंग फंगद्री मियामना इसिंग मोसिनबगी हाइनबी थदोलसी सुसिनरो मलेमगी ओइना मियोय मरीगी मनुंगदा मियोय अमममदी थकनबा अफब इसिंग फंगबा ngamdri लोइनना मलेमगी अपुनबा मिसिंगी तंखाय अमदी अफबा सैनिटेशन की खुदोंचाबा फंगद्री हाइना वर्ल्ड हेल्थ ऑर्गेनाइजेशन की रिपोर्ट हाइदी मलेम की इसिंग की निमित लाखबग इरोइनना मियामना इसिंग फंगदबगी अवाबा मायोगनरिबसि येंगलगा इसिंग लिकना सिजनबग लोइनना अमोट अकाई तौसिनबगी हाइनबी थादोक्लसि हाइना PHE मिनिस्टर लाइसंथम सुसिंद्रो मितैना फोंदोरखली न्यूयॉर्क द मार्च 22 हौरगा 23 फाउबा सथगदब UN 2023 वाटर कॉन्फ्रेंस लोइनना मलेम की थाक्ता पांथोकदोरिब वर्ल्ड वाटर डे की सयेसिगी वखलोंदी accelerating the challenge to solve the water and sanitation crisis हाइबसिनी WHO की इंग्लिश अनिगा कुनगनी थुई रिपोर्ट मतुंगिना मालेम गोइना मियोय मिलियन 1.4 इसिंग फतबा अफबा हक्सेल की खुदोंचाबा फंगदबा अमसुम मपुंग फाबा सैनिटेशन की खुदोंचाबा फंगदबना चै खुदिंगी सिरी अमसुम मियोय मिलियन 100 मरीना असिगुम कया असिदगी उलक्पा मखल मखा क्यागी लैना तिनाना मरम ओइरगा पुंसि तेलहली अमरमना थौरमस मणिपुर लेंगाना सिंधुना स्टेट असिदसु चीफ मिनिस्टर एन बेरेना चीफ गेस्ट ओइदुना इम्फाल की खुमलम पाक्ता पांथोकदोरी नकल अमरमदा मणिपुर लैंगा की पब्लिक हेल्थ इंजीनियरिंग मिनिस्टर एल सुसिंद्रोना पाउसी सिदा हाई मलेम की इसिंग की निमित असि मलेम की लेबा क्यादा पांथोकनबगुमना मणिपुर लेंगाना सिंधुना पांथोकनी चीफ मिनिस्टर नोंथोंबम बेरेना ngasiदगी सही तरुकी ममांगदगी लमदमसिगी मियामदा पॉपी थादनाबा उमंग कोकथोक्तनाबा लाउतुना लाखपदु ngasiदी मदुगी महि फंगबा हौरे मतम अदुदगी हौरगा लेंगाना लाउरिब कयासी मियामना तबीरमनबदी ngasi इसिंग फंगदबगी अवाबा मायोगनरिबसि थोकलमदबे याय ngasiदी लमदमसिदा इसिंग फंगदबगी अवाबा मायोगनबगा लोइनना मियाम खम थेंगना वानबा मतम होइरे लेंगासना मियामगी गैफनबगीदमा थौरांग क्या लखतुना मियामदा इसिंग फंगनना बहोनदुना लाकली मतम क्या की मवांगदगी स्टेट असिगी चीफ मिनिस्टरना उमंग कननबा पॉपी थादनबा लाउदुना लाकपदु लेबा की चीफ मिनिस्टरना हाइब ओइना ओबीदबा लोइनना पॉलिटिकल गे अखुबा मियेंगदा पुरगा लाना पाउथोखिबदुगी सैथेंगसि नंगमनि लमदमसिगी मियामगी अवाब येंगलगा लेंगाना सिंखै सिंगदगी पुरकपि इसिंग इम्फाल तुरेलदा थादरगा तुरेल मरिल असिदा लेरिबा वाटर सप्लाई इनटेक सिंगदा इसिंग फंगननबा थबक लखतपनि लेंगाना लखलिबा थबा असिना मियामनी इसिंग अवाब मायोगनरिबसि खरदंग ओइरबसु कोखनबा ngamnabani अदुबु थादरकलिबा इसिंग असि मफम खरदा मियामना तुरेल खुंगदा कुमथदुना फिसु फिसाम तौसिनबा इरु लुसिनबा अमोट अकाय एंजिन चामसिनबा तौरिबसि खुदक्ता लेपियु मसिदा नतना minuthonggi अवांग थांगबा सरक्ता लैरिबा युम खरा असिदगी सेप्टिक टैंकदगी फतबा मही मसुंग क्या तुरेल थादरकपा असिना इसिंग मोसिननबा असोबो मरम ओहेनबना मसिगुम्बा सि लेपिनबा मिनिस्टरना अकनबा वाफम सिंगथमकली इम्फाल तुरेल सिंखै सिंगी इसिंग थादरिबा सि अफबा इसिंगनि अमसुम पामुई मसि मियामगिदमक येंगलगा तंगाय फदना थादरगा मियामदि इसिंग खरदंग ओइरबसु फंगननबो होनबनि लमदमसिगी इसिंगी अवाबा मायोगनरिबा मियाम लेंगाना पीबा खुदोलोइना लोकताक लिप इरिगेशन की केनेल सिंगदा लोकताक पाट की इसिंग हयेंगदगी थरकनबा मालोमदा स्टॉक तौसिनदुना थमलबा मतुंगदा मफम अदुदगी मियामना सिजननबा रो वाटर फंगनबगी थबक लखतपनि मसिना मियामगी अवाबस खरा मकै कोहनबदा मतेंग ओइगनी हाइकेनसु पाउसना मखाताना फोंदोरकली अमरमदना नाहरोल की थौदांग पेस्टगी थगलकपा पावमना इम्फाल ईस्ट डिस्ट्रिक्ट एडमिनिस्ट्रेशन थोकिबा याथंगमगी मतुंगिना इम्फाल स्मार्ट सिटी सेमगतनबगा मरी लैनना sanjenthongdagi minuthong फावबो मीटर 12 की लंबी पाकथोकननबा सर्वे अमदी मार्किंग सथबा की सक्तममनि ngarang phongkiba sana leibak paukseगी एडिटोरियल कंटेंट मैमदा थमजरमगे इसान इसाबु सखंगजबा इसा खंगजदना इफुरुकी सखंगनबा ओइथोक्लोय मलेमदा लैरिबा मसागी पुआरे मसुम कांगफुल अमुत्रिबा फुरुप खुदिंगी मसागी नाट सतनबि लोइना लेजै मसा मसागी नाट सतनबिगी मतुइना नुमित था थवन मिसाकी खोंगसत मलेमगी खोंगसत क्रिस्तुगी खोंगलै पादुना मापानाट मापुनाट का मरी लेनबा थौरमसिंग पांथोनै असुमना इंडियादा लैरिबा तोवान तोवान फुरुप सिंगिगिसु मागी मागी ओइबा नुमित की सयोलगी थागे मसुम सहिगी खोंगसत पाबगी मसा कैलेंडर अममम लोइना लैनै तमिल मलयाली कन्नड़ा तेलुगु मराठी बेंगाली सिख गुजराती आसामी बिहारी जात असिना सिंगबा फुरुपुनमकी मसा मसागी नाट का मरी लेनबा थबक थोरम सिंग मसा मसागी कैलेंडर की मतुंगिना पांथोनै
Calendar khudingi sahi loiba masum hauba lei anauba sahi hauba gi numita mapunat ki satna liklam gi matung ina tuan ming thona duna phurup singna yamna harau te yamna thoram sing pangtu nei Kerala Malayali singi anauba sahi hauba numiki Onam Tamil Nadu dana Tamil gi Pongal Karnataka dana Kanadia gi masum Andhra Pradesh dana Telugu gi Ugadi Maharashtra da Marathi gi Gudi Padawa Bengali gi Sarak Puja hainaduna magi phurup singweba anawu sahi hauba numiki thoram sing pangtung nei mataw asumna Manipur sajibu sairau bahaiduna mitai gi anauba sahi hauba numiki thoram ama maihorol ningsingba thoktraba matamdagi hauna pangthoktuna lakli adubu ngasidagi sahi saniga humdraga taret humdraga nipanunggi mamang thakdagi Manipur gi puari gi khudong thiba tangkak amadagi mitai gi tha taraga nithun saba sahi horakpa sajibu noma panba Tazaba Thaurambu Mapan gi atopa phurup amagi calendar gi sahi hauba numit amada tahanduna tonganma numit amada namduna pangtokhan khibadagi sahi sa ahum phaning sit aikhogi miyamda samamnaba mapuhanduna lakhibani ngasi aikhogi miyam marakta lairiba samamnabasi sahi sa ahum khaki hainabina pokhalapani samamnaba singasiti phanayamna hantharakle haibi yare masida anithokpi haiba tei hiram singda yamna make sengna masamathanda songkhasarakpa cancer growth aduga sangdamnaduna yamna sumna haijarakpa natki tharambu lan uhonana bohonaba mahi yalaroi calendar amagi ahoba numit haibisi Manipura mitai gidi sajibu noma panba haibisini numit adu ngasisini Sairau bahaiduna lamdam sida ningsingba thoktraba matamdagi pangthoktuna lakliba natkweba thoramasiga Sajibu noma panbaga tatna thanaba yadana sagonaduna laklabani haibisida puarigi masak singbo onthok unsin tawraga haibigi wafam karisu laiti wafam asi Manipur amadi mapanda lairiba masagi horakpham ningsingliba amasum mapunat kaudriba mitei punamangna khangnaraba asum wafamni asumba asi nomagi mayek singba hengalakli sumnagi sahi sa ahum phabataba matam amagi hainabina aikhoigi pukning haksang lisa sajat punamakpu program taukhibadagi nanthoksabat ngamdraduna aikhoina tawriba aranmasi asum sumlamloi ningjabani amadi kanagumana aikhoina tawribasi sumde hairakpada aikhoina sauningmani amasum thainagi sakhotraba satnabida haksinba kangbu amana namduna pusinna bo honabani haina aikhoina paktokpani adubu ngasidi wakhalon si aranbani haibat nomigi mayek sanglakle masi mayek sengbada saisa amamu sanghanbigi ngaingambadu laifam thoktre maramdi isan isabu masak khangjaba matam oire he namuna khangjaba matam thillabani isagi isa khangjadana aikhoina ifrup ki masak malemda sengna khanganbada aruboigani matang asida panjani bu wafamdi ngasi sajibu noma pan mitai gi sahi hobu numit sairaubaga mari lainana India gi president Manipur gi amadi leibak pumbagi miyamda yepa pauzul pirakliba sina numit sigi lengphadraba arangba Mangalamasu matik mayaibu thoina hena hengat hale loinana miyamgi harau tayamada mathoi hapkale aduna asigumba phurup asigi amata ngairaba natki sahi hoba numiki yepa thoram asida amata khaktana miyam hupna yominaduna lakadoriba sahi asida lamdam sida inai tanadaba miyambu langhanba pamdaba thaudu wathoksing yariba makai hanthaba oirasanu amasum painariba yotsing sijanadana ing launa leiba oirasanu haina punna taibong mapuda thawmina si habi editorial content si myamna thamjaramge makha satarak poina to papa amana China gi president Xi Jinping na Russia Japan gi prime minister Kishida na Ukraine thungkhre China gi president Xi Jinping numit humni gi khongsat amada Russia ra thungkhraba pungkhara gi tungda Japan gi prime minister Fumio Kishida leba pokunumita khanghaudana Ukraine gi kunung kipta thungkhre Makoi animaki khongsasina Moscow na Ukraine khudum sananaba landabagi matangda maru oina khanagani Japanese National Broadcaster NHK da utkhiba footage da Ukraine official sing man miyoi khrana ngak senduna Prime Minister Kishida na Kip Central Station gi platform da utpegi saktam utkhi Russia na sathaba lan gi saitheng Ukraine kunung da phangdri leba asigi nongpok thangba saruk da maru oina soi Russia gi lusingba sina Kiev amasu Moscow da satliba sina Ukraine tha taragumdoirom surab lan asigi mayon hongani hongloi asingba khangdri edubo kilometer sanipan mile songa lapnaba wari sanari bisinga sina lan sina international diplomacy da piba saitheng adu le lan asida yengthinariba maningda laibak mayam mathang lepli
May thada Group of 7 ki chairman Pampaigadoriba Prime Minister Kisidana Ukraine ki President Volodymyr Zelensky lebas ki kunungdo unagani. Mapasana China ki President Xi Jinping na Moscow da President Vladimir Putin ki wari sanari. Kisidana sagol sunumi ki ayukta Tokyo da handringai mamang na Poland da satuna President Yudaga su unagada lairabasu maki khongsat asigi matang na akopa marol fongdoktri. Kisidana President Zelensky ki lusing makada mama lebak ngak senna ba songthorak liba Ukrainians miyam gi thauna amasum khang bakan masu ikai khumna bu utkani amasum Japan gi head amasum G7 gi chairman oina ma na Ukraine gi dama hanba leitana support taw we have utkani hanasu Japan gi foreign ministry na Kishida gi kip khongsat ki mari leina phongdokhi Russia na landaduna masum nampu tawduna status quo hongna ba sathabanakal namata giweba thabaksingsu Kishidana yaning bu utkani amasum rules na yumpham oiba international order ngak senana ba maki wasap amuhana lauthokani hanisu foreign ministry gi sirol adura hairi ningthokaba numita Putin Xi Jinping bu Kremlin da taran okhi Sakti leba ani asina Xi Jinping gi numit humni gi Moscow khongsat asibu loiba naidaba maru mapang oibigi mari hena Sedhanana ba khudong saba amani haina phongdokhi Leba pokpu numita Russia gi Prime Minister Mikhail Smissus unabada Xi Jinping na China gi One Belt One Road Regional Initiative ki awangwa thaki mipam ama yauna pa saye sida China da lakna ba makna Putin da baton taw khren phongdokhi China gi One Belt One Road Regional Initiative na Economic Cooperation Project singi kuthangda Beijing gi ithil sandokna bohonari Xi Jinping na Putin bu China da lakna ba baton tawdringai mamangi numita International Criminals Court na Putin bu war crimes athabigi maral siduna phana ba arrest warrant issue tawduna malem da maki mingsat thienki Russia na su China na su International Criminals Court ki jurisdiction sakhangde United States na taraga na Ukraine su sakhangde Kishidana Ukraine thungdringai New Delhi da mahakna Prime Minister Narendra Modi unakhi amasum rule ta yumpham oiba international border ngak senana ba masum Russia gi thingba mateng pangna ba lebak singda taksin khian su pausna makhatana phongdorakli atopa tian paw namo nuclear waste water thadokna ba Japan gi thawrang gi mayok Indonesia gi mahiru singna khongsa sakhre Japan gi nuclear wet water samudra thadana Japan gi water weraba plan gi mayokta leba poponumit Indonesia gi mahiru singna khongsa sakhre nuclear wet water ton millions 1.25 Pacific Ocean da thadana ba thorang humanity gi mingda aikoina reject awi haina environment lovers students party separation ko organization gi coordinators Kevin da butan phongdokhi haksang na sokpa yaba substance yaba wet water Fukushima nuclear plant gi thadorakpana Indonesia yauna tuan ba lebak singda pollution thuan gani haina suma na nungnang ba phongdokhi nuclear pollution na marine ecosystem da su akai ba thuan gani amasum ngami singi hingna ba lambi singda khudong thi ba thuan gani haina su sida butar na makhata na phongdok hena su pawks na palakli aduga hojikuina di myam pawks su matanga sa lusinjarage amasum myam puna no update ngaminasi